ꯍꯥꯏ ꯃꯌꯥꯝ, ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤꯗꯤ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯍꯦꯟꯖꯥꯡ ꯊꯥꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃꯈꯛꯇꯪ ꯊꯥꯒꯠꯆꯔꯛꯀꯦ꯫ ꯑꯍꯥꯟꯕꯩꯁꯤꯅ ꯍꯋꯥꯏ ꯊꯔꯥꯛꯅꯦ, ꯈꯔ ꯍꯧꯒꯠꯂꯛꯄ ꯇꯥꯏꯃꯤꯡꯗ ꯅꯝꯕꯅꯦ꯫ ꯁꯤꯁꯨ ꯕꯤꯟꯁ ꯈꯔ ꯍꯧꯒꯠꯂꯛꯄ ꯇꯥꯏꯃꯤꯡꯗ ꯅꯝꯕꯅꯦ, ꯑꯂꯨ ꯈꯔ ꯑꯃ, ꯑꯗꯒꯤ ꯁꯤꯁꯨ ꯍꯪꯒꯥꯝꯁꯦ ꯍꯧꯒꯠꯂꯛꯄ ꯇꯥꯏꯃꯤꯡꯗ ꯅꯝꯕꯅꯦ꯫ ꯑꯗꯩ ꯁꯤ ꯍꯋꯥꯏ ꯊꯔꯥꯛꯁꯤꯁꯨ ꯑꯁꯤꯒꯤ ꯍꯋꯥꯏꯃꯨꯕꯤꯁꯦ ꯅꯝꯃꯝꯗ꯭ꯔꯦ꯫ ꯑꯗꯨꯗꯨꯒ ꯁꯣꯝ ꯁꯥꯏꯠꯀꯤꯁꯤꯅ ꯕ꯭ꯔꯣꯀꯣꯂꯤꯒ ꯀꯣꯕꯤ ꯐꯨꯜꯒ ꯅꯝꯕꯅꯦ, ꯊꯥꯕꯅꯦ꯫ ꯑꯗꯨꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯅ ꯍꯋꯥꯏꯃꯨꯕꯤ ꯉꯥꯛꯇꯅꯦ꯫ ꯑꯗꯨꯒ ꯁꯤꯁꯤꯅ ꯍꯪꯒꯥꯝ ꯈꯔ ꯆꯥꯎꯔꯀꯥꯟꯗ ꯍꯦꯛꯑꯒ ꯊꯣꯡꯒꯦꯅ ꯇꯧꯔ ꯚꯤꯗꯤꯑꯣꯁꯦ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦꯕꯀꯣ, ꯂꯣꯏ ꯀꯛꯑ ꯂꯩꯔꯝꯃꯦꯕ ꯍꯧꯕꯗꯒꯤ, ꯂꯩꯕꯥꯛ ꯇꯧꯕꯗꯒꯤ ꯅꯝꯕꯗꯨꯅ꯫ ꯑꯗꯣ ꯁꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯍꯋꯥꯏ ꯊꯔꯥꯛ ꯄꯥꯟꯕ ꯍꯧꯔꯛꯑꯀꯥꯟꯗ ꯑꯃꯨꯛ ꯅꯝꯃꯛꯄꯅꯦꯕꯀꯣ꯫ ꯑꯗꯨꯗꯨꯒ ꯕꯤꯟꯁꯁꯨ ꯄꯥꯟꯕ ꯍꯧꯔꯦ, ꯑꯗꯨꯒ ꯍꯋꯥꯏꯃꯨꯕꯤꯁꯨ ꯃꯄꯥꯟꯗꯤ ꯁꯥꯔꯦ, ꯄꯥꯟꯗ꯭ꯔꯤꯕꯀꯣ꯫ ꯑꯗꯨꯗꯨꯒ ꯀꯣꯕꯤꯁꯨ ꯀꯣꯕꯤ ꯐꯨꯜ ꯇꯥꯔꯛꯇꯣꯔꯦ꯫ ꯑꯗꯨꯒ ꯕ꯭ꯔꯣꯀꯣꯂꯤꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯀꯥꯟꯗ ꯍꯧꯒꯦ ꯈꯪꯗꯦꯕꯀꯣ, ꯕ꯭ꯔꯣꯀꯣꯂꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯤꯈꯠꯂꯛꯇ꯭ꯔꯤ꯫ ꯁꯤ ꯕꯤꯟꯁ ꯈꯔ ꯁꯤꯗꯩꯁꯤꯗ ꯃꯆꯥ ꯃꯆꯥ ꯑꯅꯤ ꯂꯩꯔꯤꯁꯦ ꯕꯤꯟꯁꯅꯦꯕꯀꯣ꯫ ꯕꯤꯟꯁꯁꯦ ꯈꯔ ꯌꯥꯝ ꯊꯥꯕꯅꯦ, ꯑꯗꯣ ꯍꯧꯒꯠꯂꯛꯇ꯭ꯔꯦ, ꯑꯍꯨꯝꯈꯛ ꯍꯧꯒꯠꯂꯛꯑꯦ, ꯑꯍꯨꯝꯈꯛ ꯍꯤꯡꯉꯦ꯫ ꯑꯗꯨꯗꯨꯒ ꯑꯂꯨ ꯊꯥꯖꯤꯜꯂꯦꯕ ꯑꯩꯈꯣꯏ ꯃꯥꯅ ꯅꯥꯀꯟ ꯅꯥꯀꯟꯗ꯫ ꯑꯗꯣ ꯁꯤ ꯍꯋꯥꯏꯃꯨꯕꯤ ꯍꯋꯥꯏ ꯊꯔꯥꯛ ꯐꯖꯅ ꯍꯧꯔꯦꯀꯣ꯫ ꯑꯗꯣ ꯁꯤꯅ ꯍꯋꯥꯏꯃꯨꯕꯤ ꯏꯁꯤꯡ ꯑꯩꯅ ꯆꯥꯏꯕꯒꯤ ꯈꯔ ꯇꯨꯔꯦ꯫ ꯁꯤꯗ ꯃꯄꯥꯟꯗꯤ ꯁꯥꯔꯒ ꯄꯥꯟꯗꯤ ꯀꯌꯥꯝ ꯀꯨꯏꯔ ꯄꯥꯟꯕꯅꯣ ꯈꯪꯗꯦꯀꯣ, ꯑꯩꯁꯨ ꯑꯍꯥꯟꯕꯅꯤ ꯑꯗꯨꯝ꯫ ꯑꯗꯣ ꯁꯤ ꯍꯪꯒꯥꯝꯒꯤ ꯇꯔꯟꯗꯣ ꯂꯣꯏꯈ꯭ꯔꯒ ꯂꯣꯏ ꯊꯥꯖꯤꯟꯈ꯭ꯔꯦꯕ, ꯐꯗꯤꯒꯣꯝ꯫ ꯍꯪꯒꯥꯝ ꯈꯔ ꯃꯇꯥꯏ ꯊꯥꯈ꯭ꯔꯦ, ꯈꯔ ꯑꯃ ꯆꯥꯈ꯭ꯔꯦ꯫ ꯑꯗꯣ ꯍꯧꯖꯤꯛ ꯍꯪꯒꯥꯝꯗ ꯍꯧꯖꯤꯛꯀꯤ ꯊꯥꯕꯗ ꯅꯠꯇꯦꯀꯣ, ꯅꯥꯀꯟ ꯅꯥꯀꯟꯗ ꯊꯥꯕ ꯍꯪꯒꯥꯝꯅꯦ꯫ ꯑꯗꯨꯗꯨꯒ ꯁꯤꯁꯨ ꯃꯆꯥ ꯑꯃ ꯍꯧꯔꯦ꯫ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯐꯖꯅꯕꯅꯦꯅ ꯍꯧꯕꯗꯩꯗꯤ ꯅꯝꯖꯕꯅꯦ, ꯑꯗꯨꯕꯨ ꯀꯛꯑꯒ ꯂꯩꯔꯝꯃꯦ ꯁꯣꯏꯗꯅ꯫ ꯑꯗꯣ ꯃꯌꯥꯝ ꯍꯤꯟꯖꯥꯡ ꯊꯥꯕꯁꯤꯗ ꯀꯩꯀꯩ ꯍꯤꯟꯖꯥꯡ ꯐꯅꯕ ꯀꯩꯀꯩ ꯍꯥꯞꯄ ꯌꯥꯏ, ꯀꯩꯀꯩ ꯀꯃꯥꯏꯅ ꯁꯦꯝꯕ ꯌꯥꯏ ꯍꯥꯏꯗꯣ ꯑꯈꯪꯕ ꯌꯥꯎꯔꯒꯗꯤ ꯍꯥꯏꯕꯤꯔꯝꯃꯣ, ꯇꯥꯛꯄꯤꯔꯝꯃꯣ, ꯑꯩꯁꯨ ꯑꯍꯥꯟꯕꯅꯦ꯫ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ, ꯀꯃꯦꯟꯁꯨ ꯄꯤꯕꯤꯔꯝꯃꯣ꯫ ꯊꯦꯡꯛ ꯌꯨ꯫